ngasi numida wairam phong hiba tungan tungan ba manipuri se phong singdigi maruebi ipau sing miamna thamjagi ahan bada kangla paudigi lakhusaraga manipur na mizoram bu mari amada maiti ba pikre hauji hauji arunachal na yumbu oiduna sanari ba sandos trophy national football championship ki ngasi ayuk sanakhiba group B gi final round match ta manipur na mizoram bu panjal mari amada maiti ba piduna group ki point table da khwaidigi mako oiri manipur na match mari sanabada ahum mai paklaga amana draw sakhibani Amaromdana Khangabok Bangsibodon Lambi Sembiu KDS Thabal district ki manungsana Khangabok khungang asigi yamna maru oiriba lambi ama oiriba Khangabok Basibodon dagi makhalekai kha khudon phawbagi lambi esi asuki matik phatre maramasina lambi esi matam gisuna bamong na mari leinaba singna Sembiu haina Khangabok Development Society KSES na matam gyagi mamangdagi pungning singsinjaduna lakri masigi sarugam oina KDS na ahanbu oina English ngani kunga mathugi jun taraka mathoida lambi esigi phattaba phibambu paudambaga loinara lambi esi sembiu haina press note ama thoki masigi matungina hariba khangabok lamlong makhagi phatraba lambi semjinba hauba oina nung tharamlaga loisindana marakta lepki maramasna lambi esi amuk hena phibam soksilaki hiramasigi matangda English ngani kunga mathugi December mapana press note ama thoktuna lambi semba haubiramba mari lainaba singda lambi asi atubu matamna semba loisinbiyo haina pungning singsinki adubu action amata lakhot pidre haina KDS ki publicity secretary and Kiran Kumar ki sirol amana hairi maramasna khangabok intervillage ki yamna magmaru oireba lambi asi atubu matamna sembiyo haina minister amasung works minister amadi kendra sigi MLA gi pungning singsilakli amaromdana More Susampur Sugunugi Mayumai Sakrabasing Maramda Hanjananaba Leirabra Kiranjit Home with House Puriba CMN Verena Sisataki Tungan Tungan Buhang Pakungi Matamda House Togli Bakangluk Iranga Mari Lena Opposition Gi MLA Keranjina More Susampur Sero Sugunugi Mayumai Maitadoki Badegi Relief Game the Masagi Maramda Hanjananaba Leirabra Hyperwang Pakungi Matamda Home with Sarsapuriba CM Verena Punduki How keep English singing a kungo home the November Mapanda Mio Credi Hanagi Mapam the Hanjan Crack. Mahoy the interim relief came Kiskim Haudoki. Mahoy the advance on a Sada Kunga Mangagi, Lupal Lak Amam Supikre. District Administration of the Police Kutanga, Security Measure locally Hina CM Napakumpiki. Nasisata Kiba Nini Super Manipul Legislative Assembly Manga Super Session Gi Ayuki Mipamda. Mataki Wapam Singer CM Napakumpi Rabamatunda, Makata Wahangi Pakumda CM Nahai. Manipur thokliba irang asiga mari lena center lengana CRPF ki koi samaga maudraga nipana madi Assam Rifles amasum army gi kalam samaga nifugu taretagi samaga yankai gu humdoi fawba deploy tawki English nganiga kungo humdegi October fawbada CRPF koi sani amasum RAF ki company ani hankraba matungna law and order ngaknaba koi samaga maudraga nipan hauzik seasonary haina CM na sabara thamki Amaromdana Safe Manipur Safe Humanity Campaign Tenthara Pangtukre Ngasi Tentha Multiplex Hall Thawal District Amadi Kaksing District Anigi Apunba CPI Thawal District Council Silangduna Nomgyueba Safe Manipur Safe Humanity Manipur Kallu Miyobigi Punsi Kallu Haiba Campaign Mipama Delegate Sani Rom na Punduna Pangtukre Mipama Duro CPI National Council Control Commission Member Comrade Dr. M. Nar Party ki veteran member Comrade Y Dananjoy Amadi Lilong local CPI gi Lusingba Comrade Dr. Badarudina Mayai Tangbalda Lengsinki Amasum State Secretary Comrade L Khoiden Hanagi State Secretary Comrade L Sutin Kumar Amadi All Manipur Nupi Maruki President Comrade M Sakina Singmusu Daista Lengsinki Thauramadu Comrade M Narna Thauramadugi Marueva Wapam Thamladuna Aikoi Ngashidi Wabia Bawari Tara relief came the Awaba Kang by Visimamang among the Toki Driver Taudu Amani Hiraduna Instead Amagi ruler Ama Oivigi Topam Topadu Sungsui Shoiduna Topani Aikogi party na Manipur Kananabagi Amasu Manipur Lady Awa Taraba Miamu Kananabagi Taudang the Sea and Bataraki Safe Manipur Safe Humanity Ngasigi Sataribi campaign si Makatana Manipur Sinbatuna Satakigani Haina Dr. M. Narana Laktoki Haina MSC CPI Office Secretary T.S. Robindrogi Sirol Haidi Amaramdana Koko Amina Manipur Miambu Takat Pafongdorakli Kokila Lawasing Amadi India Lenga Kasana Sulak Tokina by Assembly na Warep Lauduna India Lenga Taduna Sulak to Amadi NRC Satna Halu Mahiru Hatpa Yaning de Paumi Puba Yaning de CSO Singi Office to Gaiba
थुगाई याइखाइब यानिंगदे माइरोइसंग मैथाब यानिंगदे यूसेम ऑफिस मैथाब यानिंगदे ई मसेलगी मरक्ता खुथानब खुदक्ता लेपु हाइबा खुलाव क्याग लोइदना कोकोमीना सिलग मणिपुर की कैथेल सिंह अयुकी पुंग 12 की वकत मिफम मदुगा नुमिदांगी पुंग 8 की मणिपुर की मफम खुदिमक्ता मैरागी खोंगचत पुना पांगथोखिबगी खोंगजंग अदुदा थौना फन सरुक याखिब खोइरंबल कैथेल वकत मिफम फमदुना खुलाव क्यास लाउखिब इमा सिंह कोकोमीना इकाई कुमनबु उसरी लोइदना मणिपुर की मफम क्यादा लैरिबा कैथेल सिंह कैथेल फंबीरिबा कयानसु वकत मिफम फंबीदुना खुलाव क्या लाउखिबगी दमक्तसु इकाई कुमनबु उसरी लोइदना नुमिदांगी मतमदा मणिपुर की मफम क्यादा फिंगांग सेतुना खुत्त मैरा पाइदुना खोंगचत क्या सतुना खुलाव क्या लाउदुना मणिपुर पुंबा पुमनिन निलनखिबा इरैसासिंग क्लब ऑर्गेनाइजेशन मैरा पाइ बीसीएसओ गी लुसिंगबी क्या बुसु कोकोमीना लेबाक मियामगी मिहुत सिलगा थकटपा मसम इकाई खुमनबु उसरी हाइना कोकोमीगी सिरोल अमना हाइदि मखा चथरकपोइना ngasiगी kangla paugi editorial myamna thamjagi mai saklabadi maidu muthanaba hotnagadabani Manipur mai hauduna saklei mai muthatpinaba leitabadagi mairi thokpa nomu hengalakli maigi maisa langlaba miyamgi mikap mirau kholna nillabasu kanamatana tabidabadagi karamba matamda mai mutkadagi haiba ngamdaba phibamda leiribasi leibak thibani mai sakliba yumbu India government amasu Manipur government gi lusingba mai tharakliba Miram masa sin kuki jau narco terrorism gi khungul liduna moral gi serak pibegi mahut makoibu free thaduna thamlakpa tha tara helakle masigi maram kari gi no haiba miyamna khangma ngamdana leidi adubu maisa langliba yelawmi mitai singna mai muthatpiu lengangna mara leibesing khangna yoktuna thamba yaro habigi akanba kholaw leidi Laingakna mai muthatnaba kana hotnari apunbigi saktam kahendanaba kana hotnari hairabasu landarakhiba mireibak masa lamen tuhenbesingi khongpham inchi ama phawba handokpa uba phangdana leiri lawmapu yowna tanbigi thaudau sathariba miramdagi sanglakhiba makhoigi sabsaba horakphamsu khangdabasingna makhoigi arepa yumpham ama thonanaba tungan bi state singda landarakhiba manungsana Manipurda arepa Yumpham thonanaba mamang sahi English singaniga kungahumdegi me ahumdegi khangudana mai thaduna landaba horakibani mai thaduna mitai miam hatpa lut tawwa area domination tawduna makhoigi tokhaiba maning tamba lebak semgani haibagi demand tawrakliba asi koki terrorist nungmai sungkap kapnaba tawdana India government suspension of operations su sign matawkramna tawna khibanu haibagi maram hauzu phawba mitai miamna khangmangamdana leidi India government lamen tuyen singa su tawba haibisi makoibo politically recognized tawduna sakhangi takpani masigi khudong saba lawraga lamen tuyen singna misa miyamda nomai sindol unsinduna terrorism gi kham thengba masata miyam gi punsida aki akhang pibadana tana maning tamna popi thaba drug karbar tawba umang kok thokpa amadi miramdagi leptana sanglakpa lamen tuyen singi anawana bu khul sing semgatuna makoigi leibak ama Semnana demand tawduna landarakibani haiba miyamna khanglabas lengak lon gi supli pairibalu singna khangsinadana kayam kuina yengduna leigadoribagi haibasini loinana state lengak ki mekedigi wathok wasigi woroisin puranaba state ki power punamak sijanaba mathoktai law and order gi subject state ki oibana state na wathok wasigi woroisin purakna bigi haklai adobo wathok wasigi woroisin purakna bini haiduna central government na khuthingjunduna central forces military amasum paramilitary personnel lising humdrarum thajilakhiba matamaduda miyamgi mafamda wathu asi control tawragani haina harau nungai pa ponakhi adubu lebak thibadi thajilakhiba personnel singaduna lebak thugaina ba landarakliba sin kuki jau paite terrorist moina ngak selanba hoina chatharakhiba madi union home minister na singi saruk ngak sen maduga state na tampaki saruk ngak sen bigi thaudang lobigi wafam phongdorakhiba sina wathu asigi warroisin purana ba hona bada khaibung tana bigi phibam leirakhibadagi warroisin purakpa ngamdana lehelakibani Wathok asigi warroisin puraknaba honabigi matangairaba pambaidi miyamna su lautu o haiba kholaw sina asumba thausil oigani thajai sugi ground rule thugaidan war crime sa thari haiba khanglabasu central government na su makhatana sangdokpham thoklibra haibadu naina famthui su leibadagi central government na makoigi mathakta khut thaba yade haina free thaba si Manipur gi apunbigi saktam kai khiba mandi mitai khunai mutkibada akaiba leiti haibigi thawong haina lawi Langi maisrang nangliba miyamgi mafamda wakal pungning laitapam khangde masoi tanabigi wakal na apunbigi pangal mayeng tahali loisilakpo ina kanglipaki Leirade ge topa pawamana Molloy kuki village tagi Lanjenakhiba kuki sing halaktuna masa2 gi mayumda Leirade haibigi yum kyagi thong thunau thuwaikre
Mamang say English and Kungum May Humdi Hona Manipur talk liba Kanglup Anigi Satiraba Lana Sina Palel Police Manungsana Leba Molloy Kuki Biles the Leramba Kuki sing Lana Sina Maram Oidun Masama Sagi Mayum Tadokuna Sanakivado Hanagum Amuk Halaktuna Leirade haibagi Nasi Kuki Defense Committee Mui sing Haina Tazaba Mui Kutu Mana Kuki Yum Kayagi Tongamadi Tonau Tugaidun Amangata to one crack Kuki Defense Committee Mui sing Haiba Mui Yankai Romakuta Martu Namadi Ate Nungtang Simba Kia Paidun Laglaga Molloy Kuki Biles ki mi Lainadaba Yum Kiagi Tong Amadi Tonau Sim Tugaidun Amangata Tonki Kuki Defense Committee Mui Singaduna Tong Amadi Tonau Kia Tugaiki by Yum Singadugi Yumbu Singi Maming Matang Laktuki Pausinai Kuki Yum Sing Tugai Biki Tabak Satakiba Si Kuki Defense Force Committee ni Hariba Sigi Maike Digi Mapamusida Amuhana Lanjenakhiba Kuki Sing Masagi Yumda Hanjinduna Lairu Rao Hanakanki Adubo Yum Tadokuna Lanjenakhiba Kuki Sing Aduna Ngasi Pauba halaktuna Masagi Yumda Laitaba Sida Asaba Pungdokuna Yum Kayagi Tong Amadi Tonau Tugaidun Amangata Tuan Kibani Hadi Loisilak Poina Topa Pom United We Stand Group na Kadangban Amadi Pumlogi Kulngak Libising Asatak Amadi Raincoat Mateng Pangre United We Stand Mita Ekoi Punsin Si WhatsApp Group na Manipur Gingam Kayamadi Saktam Ngaksanabig dama Kulngak Liba Mita Atawbasing that left na Mating Panglakpi Saruk Ama Oina Ngasi Kadangban Part 2 da Kem Tauduna Kulngak Liba Mita Atawbasing da Nong Madasang the Yadrab Asatak Singamadi Biles Volunteer Force BBF Fumlaugina Singidamak Raincoat Tara Lairen Kavi Kadangban Gram Pansat ki Pradan Elangbam Premi ki Mapamna Kusinaduna Volunteer Singi Awab the Sarugakre Hadi WhatsApp group Asigi Admina Kuyek Pidro Tadorakpa Sirol Asinahai Ngasi Tengbang Kongsaradu group Asigi Sip Advisor KK Wahengbam na Lusinki Kongsaradu da Group Asigi Senior Pangangbam Rajendra Rakesh Naureb Wahengbam Prafulo Tourism Somorzit Group Asigi Admin Bobo Kundrakpam Saruyaki Kongsaradu Mari Lainana Group Asigi Sip Advisor KK Wahengbam na Fongdo Kibada United We Stand Aikogi Iraiba Kulngak Liba Tauna Faraba Mite Etaubusingi Damak Lepta na Mating Pangduna Laksabigi Sarugam Oina Asa Atak Singamadi Raincoat Singasi Mating Pangzabani Mite Aikogi Kulngak Liba Tauna Faraba Taubusingi Dama Aikoina Ngaklo Oiduna Lepli Ngasigi Tengbang Ngasi Kulngak Liba Singna Tauna Pangal Hapsabani Kulngak Liba Singna Kulngak Tuna Laibana Mite Singi Sakang Ngasi Pauba Kaidana Lady Penny, Madam Messin Kulngak Living Award Apassing Equi Miamna, Areba Kainaduna, Mating Pangminasi, Miamna Group Asibunung Sibiduna, Miam Gidama Kanbiraga, Angama Mating Pangvio. Ado Hausakuina di Miam Pau Sumatang Solutions Ragama Sumiam Puna Wab Did Naminasi.